Congress President Mallikarjun Kharge na Pahalgam terror attack ki matangda khananaba amadi thaudodugi matangda apunbagi firep ama launaba special parliament session ama kaunaba Prime Minister Narendra Modi da che ikrai. Tuan ba opposition MLA singnasu attack adugi matangda chap manaba demand tauduna lakhibani. Modi da ikhiba cherol aduda oiriba fibam masuda unity amadi solidarity yamna mathau tai maramaduna house animaki mifam athuba matamda kauba tangai fade haina palli. Nakalamaromda attack asiki matangda Prime Minister na anirakshiboi security oiba aruba mifam ama hayeng kaukrai. Mifam asi hauzik Jammu amasung Kashmir da lokhaliba security ki section thaurangi matangda Defence Minister Rajnath Singh na Prime Minister da paudam khraba matung kaukhibani. Pahalgam terror attack ki matung tarakpoina Kashmir da hauzik Indian Army yauna security force na counter terrorism operation mari chathari hairi. Operation Singasi Kashmir ki Khathangba district ta aghanaba mityeng changduna chathabani hairi. Tanjasa da Jammu amasung Kashmir ki Kupwara amade Baramulla district ta leiba line of control da Pakistan Army na ceasefire thugaiduna ngasiga tharaga numit mangani thangna na nongmai kapsalakrai. India ki maikai digi su chap paukhum pikhi hairi. Amarom da Jammu amasung Kashmir lengak nasu ngasidagi hauraga state asigi tourist destination singda pung nifunipan da athingba thamkrai. Lokhalakliba khongthang asi Pahalgam terror attack ki matungda lokhalakliba ngak selgi thabak thauram singda khumang sausinaba lokhalakpani.